ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019 ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯗꯨꯅ ꯑꯦꯛ ꯑꯣꯟꯈ꯭ꯔꯕ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ ꯑꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯃꯥꯡꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯇꯤꯅꯥꯎ ꯒ꯭ꯂꯣꯕꯦꯜ ꯕꯤꯖꯤꯅꯦꯁ ꯁꯃꯤꯠꯇ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯛ ꯑꯁꯤ ꯆꯠꯅꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯅ ꯃꯈꯣꯏꯗ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯍꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯄꯤꯕꯅꯤ, ꯂꯧꯊꯣꯛꯄ नꯠꯇꯦ ꯍꯥꯏꯅꯁꯨ यूनियन होम मिनिस्टर अमित शाह ने फोंदोखी। सीए किसी की भी नागरिकता लेने का कानून नहीं है, छीनने का कानून नहीं है। इस देश की माइनॉरिटी को और विशेषकर मुस्लिम भाइयों को भड़काया जा रहा है। देश में किसी की भी नागरिकता सीए छीन ही नहीं सकता क्योंकि कानून में प्रोविजन ही नहीं है। सीए जो शरणार्थी आए हैं पाकिस्तान और बांग्लादेश से धार्मिक प्रताड़ना के कारण उनको नागरिकता देने का कानून है और मैं मानता हूं इसमें किसी का विरोध नहीं होना।